ngasi ayu phongkiba tongan Manipuri sifongsing amasum thokiba thawdo wathoksingi maru oiba I pausing khonga saraga Manipur top channel gi maikedi myamna thamjagi ahanbada AST demand gi pung humdraga ni thogi general strike ngasidagi hena kansilagani WMC general strike ta saruk yaba lup taraga tare sure Mitai Maitai bu Levas gi constitution gi schedule tribe ki list yahon gadabani haibigi demand matamamada Pan Mitai Convention amasum Wall Mitai Convention haina khangnarambadagi haujikna Wall Mitai Council WMC haina khangnaragli belup asina tuan belup taraga mangaga loinana punna lup taraga tarukna ngarang amasum ngasigi lonaba ing nungyai sa tarakiba pung humdraga nithagi Manipur pumbagi general strike asi ana bulup amanasu support tawraktuna punalup taraga tarena makhatana sathaduna hayengdigi hena kansilagani haina WMC gi secretary Aruna Pausi asida phongdorakli ngasi numidang wairam satharagli ba general strike asiga mari lainana Pausi asiga akhanana sanakiba warida WMC gi secretary Aruna hai Wal Mitai Council na sangsilagli ba khongjang asida sogolakpa apun balup taraga tare sure Loop singa dudi Social Development Association Thaubal Asauba Thaubal Apun Balup Yakai Pung Thaupang Loop Wangjing Lamding Sanamahi Lining Loop Wangjing Wangkai Sugunu Wisdom Club Lamzau Part 1 Development Association Lomi Lamzau Kungang Sengwa Sagalup Lamzau KG Moirang Kendra Apun Balup KG Moirang Kanglai Rol Kan Balup Kendra Kan Balup Moirang Moirang Kendra Apunba Imaluf, Maitei Tengbang, Tawaluf, Mayang Impal, Kongpal Youth Development Club, Kurai, Apunba Club, Sabal Tongba, Masung KK, Il Nihari, Mana Makatan Hai, Tasing Namak, Dimana Sigidamak, Sangshilakliba, Kongjang, Sina Yariba Makai Pam, the Taudoxing Tolaktanaba, Hotnari. Laibak Pabadi, House Pawbadi, to owning the Bataudo Amata talk to Hari. Impal Manugi Mapam Krada Gari Kara, Satoxa Sinto Bamasum, Dukana Singwakara, Hangna Batene, Adumapu Impal Mayuldagi, Masiga Akoib de Laiba, Haidokragadi, General Istradasigi Mami, Mapum Fanataki, Mapam Singadugi Miamna support down the Haki, Adumainamak. Loop taraga taruka kusamnana WMC ne sangshilagli ba general strike ki khongjang asi hayengdagidi kharagi hena kansin hananaba PDF lairi hari amaramda Pausi asigi maikedi World Mitai Council na satharagli ba general strike ki khongjang asi bo Mitai bu schedule tribe lista salhangadabani haibgi demand tawraduna sangshilaki schedule tribe demand committee gi maikedi mari leinade haibna singbu wafam tholakpagi matangda hangkibu hangki pakhumda WMC gi secretary asin hai thawong asigi matangda kadi kamdauna tholakibano haibgi wafam phongdoknaduna ngang saknaba leire thawong asidi Mitai punamaki oina laibak thibani amasum ikai ningai ni hairaki satharagli general strike asida sanction minariba loop singi manungdagi khara kansinna amasum thawai yauna mangzil thabirakpa loop singsu yauri hainasu phongdoki loinana ngarang ehing nongyai dagi satharakiba general strike ki khongjang amadi leinana police na khongjang asibu sogotpa loop singi miyoi sing phagatpa laikibra haina hangbo wangi pakhumdadi magna haujik phawbagi di police na miyoi amata phaba laitri haina phongdoki amaramda Wall Mitai Council Central Executive Committee gi maikedi chairman Hagruzam Nabasyam na thokpa serol amada laingana police CID thadoktuna AST gi ihaubu Sagosariba members singi personal data khongwatuna ihau namthanaba hotnabasi tawbino democracy gi sanabidi yawti hairi Manipur gi Chief Minister N Biren moi mitai haiduna sijinariba voice lebak thibini haibidi thawoidaba disresponseful oibini maramasina ikai khumnajariba Chief Minister na asiguma lebak thibu hoyasi withdraw tawbiyo amasum handokpiyo hairi loinana Laibak miyamda amuka hana ikai khumnabaga loinana nungluksari hairaduna phongdorakliba wafamna satharagliba general strike ase aikhoigi amadi aikhoigi isagi amasum issue namak yenglaga sathajabani aikhoina ngasi nini humni sigi awaba khangminadraba kuiraroi sahi manga taruki manungdadi mitai ekhoi migi makha thaduisi haibisi kobigeno warabasu wana gari commercial vehicle sing
business establishment sing lalon itik isagi sinpham sing amuktang lepiyu aikoi wai habisi sapchana khangje dubu aikoi mite esi laikrakta sangkhigadauba sidagi amuktadi kannana khongjang asi kanna satminasi saugat piyo amasum mapung fan biyo hain so appeal tarokli atopa marueba paukrana JP nada Impala thunglare party gi lusing businga mikhal gi wa ta na bahokre ngai khong khunau da pangtho kadaba go to village 2.0 nada saruk yagadori Bharatiya Janata Party BJP gi national president Jagat Prakash nada numitni gi khongsutang asi numidang pung 8:30 tabada Impala thunglare mak hayeng ngai khong khunau da pangtho kadaba lenga ki go to village 2.0 thoramda saruk yagadori Saturday flight Goa dagi Impala thunglakiba JP Nadabu Minister and Biren Cabinet Minister Singh BJP gi election in charge Union Minister Bhupendra Yadav party gi lusing basingna Bir Tikendra International Airport taram okpaga loinana khudol pot tamduna ikai khamna bukhi JP Nadar Impala lak pasida taram oknabagidama anganba matamdagi Impala Airport ta masing yamlaba BJP gi worker singna ngaiduna lainaki loinana JP Nadana Impala thunglabada airport ki arrival launch ta BJP gi intending candidate singama sumakoi bu sagatpa thaumi singna lengyan buken sing pikhi Tungda airport gi hauraga tidim lambi gi lambi kyara tuan bu intending candidate singbu sagatpa miyoi singna lambi maitaida maira paiduna paring sana leptuna nadabu okhi loinana JP nada amasum BJP bu sagatpa gi khulaw kya laukhi mafam kharadadi lambi mataida bomblana singbu phawba thanakhi nadagi khongsar asigi matangda Pauksi sina party ki naknaba mafam dagi phangba pauna hai mangna Impala thunglabaga Minister and Biren yauna party ki lusing businga unaduna lakadoriba February thara pangthoklaba yai haina panariba taraga nitu suba Manipur Legislative Assembly gi mikhalasigi matangda wafam kya khanakhi BJP gi makok thongbu lusing ba sina hayeng ayuk pung nipan makai taba matamdagi hauraga Hotel Classic Grand da pangthokpa tuan thoram singda saruk yagani Ayuk pung nipan makai taba matamna mahang na state asida lairiba ex servicemen singa unagani matung tarakpada JP Nadana lamdam asigi malem gi thakta sakhang naraba sanaroi kya go unagani madugi matungda lusing basina hotel asida pangthokodoriba constitution day gi thoramda saruk yagani Tharamadu loirap matungna party gi national president virtual oina Himachal Pradesh ki BJP gi state executive miphamda saruk yagani haidi Tharam sing adu loirap matungna ayuk pung 13 makai taba matamda Bishnupur district gi oinam assembly constituency gi manung sanba ngai khong khunau du Manipur lengang na sinduna pangthokodoriba go to village 2.0 gi thoramda saruk yagani haini sapale atopa pawamanamo Atsumgi matam kaktabi economic blockade handokre hais siga lenga ka wari sanabada yanarabadi bill puthokani minister Hill Areas Committee na puthokiba Autonomous District Council Bill 2021 Manipur Legislative Assembly da puthoktuna khanagadabani haiba demanda All Tribal Student Union Manipur Atsumna thasigi kungani thudigi kaukiba matam kaktabi economic blockade ngasi lenga ka wari sanaduna hiram ahumna yanabadigi handokre Lainga ke hiram ahumda yanaduna khongjang handokkhibagi matangna minister nongthongbam Biren na paumi singda haiki bill asigi matangna Manipur lenga amadi Hill Areas Committee gi marakta wari sanaduna kupna khanakhigani masida nakal animakna yanaba puraklabadi bill asi house ta puthoktuna khanagani amaramda national highway sing the economic blockade sathabagi dama ngarang numidang atsum ancham amadi KSO gi lusing basing fazin khraba tungda ngasi Manipur lenga amasum atsum gi mihut sing wari sanaduna hiram khrada yanaba purakpadigi blockade handokna ba phirep laukhibani haidi ngasi numidang wairam satakhiba wari sanabaduda atsum gi president Pauting Thang Lupeng Ancham gi president Wengler Thirtung amadi KSO gi president Sasang Baife Manipur lenga ki maikei gi minister Letport Hakif minister L Dikho minister Bungjagin Balte amadi tribal affairs and hills ki official kya susaruyaki Warisana badu da thasigi kuntra phawgi manungda Hill Areas Committee amadi Manipur lengangna bilasi matangda khanaba bilasi lakadoribe assembly gi ningtham miphamda constitution gi oiba processing loishilaba matungda pukhatpa amadi phajinkiba atsum KSO amadi ansam gi mihut sing condition amati yaudana thadokpa
हिरमसिंग असिदा यानदुना ब्रोकेट अदु हांदोखिबनी हाइना अचुम अनसम KSO गी प्रेसिडेंट सिंग अमदी मणिपुर लेंगा की एडिशनल चीफ सेक्रेटरी लेटखोगिन हॉकिफ न पुन्ना खुयेक पीबा याना सिरोल असिना स्पल्ली अमरोमदना सिबिगी सैराक पिरंबदिगी मपुंची चुप जेल लैबिगी सैराक ओइना ओंथोखरे हौखिबा कुमजा इंग लिसिंग अनिगा तरागा हुमदोगी ऑगस्ट कुनगनिथोइदा महाराष्ट्र की मफम अमदा जर्नलिस्ट नुपी अमा गैंग रेप सितमिल हाइना खंगनबा तौबगी मराल कोना सिबिगी सैराक पीखरबा मियोय अहुम ngasi बॉम्बे हाई कोर्ट न सैराक अदुगी महुता मपुंची चुप्पा थबक सुबगी सैराक ओइना ओंथोखरे हाइना एजेंसी तगी फंगबा पाव अमन हाइरिब ऑर्डर असि बॉम्बे हाई कोर्ट की जस्टिस SS यादव अमदी जस्टिस BK चवान की बेंच ता एक्यूज अहुम अदुदा पीखिबा सैराक अदु अमुक हना खनबिनबा कन्विक्स अहुम अदुना थारखिबा अपील की हियरिंग सथरबा मतुंगदा लाखोखिबनी थौदो अदुदा चेनरिबा मियोइसिंग अदुदी वासिम शेख बेंगाली सही कुनगा मथोय सलीम अंसारी सही कुनगा निपान अमदी बिजोय यादव सही तरागा मपने हाइदि कन्विक्शन सिंगना थारखिबा अपील अदु खन्नरबा मतुंग कोर्ट असिगी मैकेदगी गैंगरेप अदु खक्तनतना तोवान क्राइम क्यादा चेनरिबा सिंगदा मियामगी अपामा सैराक हेक्तमक पीबा यादे लोगी मतुंग इना ट्रायल सथरबा मतुंग अमदी कांगलोनगी मतुंग इना मराल लाइबसिंग मराल की मतुंग इना सैराक पीगदबने हाबा वाफम सिंग फोंदोखि गैंगरेप की केस अदुदा मराल लैरे हाइना लाथोखरबा मियोय अहुम असि न्यू दिल्ली दा कुमजा इंग लिसिंग अनिगा तरागनिथोय डिसेंबर दा थोखिबा निर्भया गैंगरेप केस अचौबा वाथोक ओइखिबा मतम अदुदा इंडियन पेनल कोड की सेक्शन 376 क्लोज E की एमेंडमेंट की मखादा अहानबो ओइना सिबिगी सैराक पीखिबनी हाइना स्पल्ली अतोपा पावमना जेलत रीजन दा लूफ अमतना सेल खाइबा यारोय NSN तमेलोंग डिस्ट्रिक्ट की मनुंगसन लैबा जेलत रीजन दा सिंगी अमदी तंपाक की लूप अमतना सेनखाय थुमखाय की थबक सथबा यारोय हाइना NSN की गवर्नमेंट ऑफ द पीपल्स रिपब्लिक ऑफ नागालिमना थादोरकपा सिरोल अमना हाइरि NSN की जेलत रीजन की केयरटेकर DG रोबा न खुयेक पीदुना थादोरकपा सिरोल सिना मखाताना हाइ जेलत रीजन की मफम खरदा पाइखलिबा चकोत थोरांग की थबक सिंगदा कनागुम लुप खरना सेल की डिमांड चावना तौसिंदुना अयर अपन पीरे हाइबगी पाव फंगले असिगुम थवंग असि NSN जेलत रीजना कोलिबा मफम असिदा कनागुम लुप अमतना सथबा यारोय चकोत थोरांग की थबक पाइखत मतमदा अयर अपन पीदबा निंगतमना पांगथोहनगदबनी GPRA ना कोलिबा मफम सिंगदा चकोत थोरांग की थबक पाइखलंगनबा होटनबदा मखाताना सगोतकनी हाइना सुपल्ली अतोपा पाव मनमु शिवलिंगा की लाइसंग थुगाखिबगी पेनद्रे अहानबा मणिपुर राइफल्स की कॉम्प्लेक्स मनुंगदा लैरकलबा शिवा लिंगा की लाइसंग सनामही टेम्पल साउथोकपदा थुगाइबिबाबु लुप कया मरुमना थमोय सोना नुवाइतबा फोंदोरखली थौदोदुगी टेक्सास मिनिस्टर नोंथोंबा बिरेन पुगदबने हाइना मराल सिरखली विश्व हिंदू परिषद मणिपुर प्राण की असिस्टेंट सेक्रेटरी के ऋषिकांता ऑल मणिपुर धर्म रक्षा समिति की पब्लिसिटी सेक्रेटरी बरेंद्र मैतई धर्म रक्षा संघ की प्रेसिडेंट हैज नवचंद्र ऑल मणिपुर ब्राह्मण ऑर्गेनाइजेशन की प्रेसिडेंट के शरचंद्र शर्मा पुनः खुयेक पीदुना थादोरकपा सिरोल अमना हाइ अरिबा मतमदगी फर्स्ट MR ना लैरकपा मतमदगी लैमिनरगलबा मंगे पांबी मनुंगदगी फंगलखिबा लयोरबा शिवलिंगा लालिबा शिवगी मंदिरबु थुगाइखिबसि शिवबु थाजरिबा हिंदू सिंबु सिंगनबनी हाइना लौदबा ngamde sahi lisang sina lainingi oiba wakhalonda hindu singbu namthaduna thambagi satnabi ama ngasi su manipur tawraklibasi biswa hindu parishad manipur pran all manipur dharma raksha samiti dharma raksha sangha amasum all manipur brahmin organization tumina yengduna laithokloi haina supali अमरोमदना सही नौरीब अंगांग फमलानरुबा जुडिशियल कस्टडी दे थाजिनख्रे मसागी सै तरागा मरी खक्त ngairibi nupi masa amabu namduna hanjana famlanakibani haina miyoy ama ngasi special judge proxo impal west na December 8 fawa numit taraga mangani judicial remand pikre kona judicial custody remand pikrabe accused adudi impal west district ki manungsana leiba awang wabagai maning lekai digi ningthaujam roman ilis tondon sei kungatare ni
mak thaudo aduga mari leinana tha asigi taraga mapanna pulisna fagalaba matungda ngasi phaba police custody de lairakibani ma ngasi police na numit taraga mangani judicial custody remand prayer ga loinana court puthorakibani case asigi ayogi maikedi gi hadibe accused adu case adu da cnai habigi khudam sangnam laire loinana police na wang pong satabada mahaki mathakta siriba maral adu yajakre maram asina makhatana investigation sathanaba judicial custody remand pina bahaki accused ki maikedi gi su defense counsel gi khuthangda bail application tharaki court na nakal ani gi submission sing amadi accused record sing kupna yengsilaba matungda accused asi December taraga mapan fawa numit taraga mangani judicial custody remand pi khibani hain spali makai sa tarak poina marak thani state sigi wangbara thokpa paw khra myam na thamjagi sakhangdaba singna mahairoi ahum oza ama nongmaina kaptuna hatkhre Cameroon gi khan sup thangba sarukta leiba school amada sakhangdaba khulai paiba miyoi amana satakhiba attack ta mahairoi ahum yauna oza ama punna miyoi mari nongoina panduna sikre haina local human right group singna phongdorakli Africa gi Center for Human Right and Democracy da hiramasi gumari leinana phongdokhibada ikonda Teti city da thokiba thaudo aduda miyoi mari sikiba loinana kaya amasa soki thaudo aduda leikidraba mahairoi sing adu sei taraga nithoi taraga taru amasum taraga tere suraba nupa masa singni aduga oza aduna friends role takpibni so hairi Human Right Group asina makhatana phongdokhibada school de attack sathaduna mahairoi amadi oza hatpagi thawong asi pangdaba miyoi sing tawgadaba thabakni masida senariba miyoi sing laingakna athuba matamda phaduna sairak pina ba honagadabani leba asigi tuan ba mapham sing de lairiba school sing da khulai paibi singna yamna toina target tawduna attack sing sathari laingak ki maikai digi hiramasi gi matangda paikhat pham thokpa thabak amata paikhat pa udri masi oza amadi mahairoi sing gi oinadi yamna lebak thibani haina spali atopa paw mana youth hingmadigi Bihar da crime rate wanglakle youth hingmadigi Bihar da crime thokpagi sang hengalakle haina sagol sunumita state asigi BJP MLA Bigur Sarai Kundan Singhana phongdokre party gi atopa MLA Hari Bhushan Singha Basuwalna liquor prohibition law handokna ba demand tokiba matungda Kundal Singhana wafam asi phongdorakpani Bhushan na hai youth hingmana maram oiduna state ki sengaw senpham chawna hanthare state police na yugi operation sing kupna senaduna leiringaida mi hatpa kidnap tawba rape pot huranba masum atai casing leptan hengalakli Bihar police na crime sing asida miyeng sangba laiti haina Kundal na phongdokhi yu phananabagidamak luhongpham amada nupi police yauduna luhongadaba nupi gi kada state police na sanction khibagi thawdok lebak thibane haina su makna phongdokhi Kundal na makhatara duna hai housing school tamliba angang singna makhoi gi khaw singda loan yu puduna satnare makhoina yu home delivery tawri amasum state government na tawri basi tungi lambi oigadaba singbu makhoi gi punsi manghangadaba mawong da sanabani masida natana yu gi mafia singna panchat mikhalda contest tawri makhoina ifong na voter singna yu yoli mikhal mai paknabagi damak makhoina aran mamongda Tanba Salyam Singh Sizinari, Siguma Piva Masida, Aikoina Karama Makalgi, Kunai Sem Gadoribano Highness Mark Hanki, Atopapa Manamo, South Africa, the COVID Anoba Biren Amating Navadigi, Central Government Alert Lautokre, Levasi the COVID-19 pandemic, people must see Hunteraglabasu, South Africa, the Yamna Kininga Oeva, COVID Anoba Biren Amating Navadigi, Central Government Alert Lautokre, Union Health Ministry Gimakedi Handakta. Scientists singna South Africa da hana thenglakhiba COVID ki variant singa sidagi yamna sakti leibamadi mi shibigi sang asi yamna hena wangba COVID ki anoba variant B.1.1.529 asi thengnabadigi state namasum Union Territory singna mikuk na hum singna lainaba khangankre Union Health Secretary Rajesh Bhushan State Singh Masum Union Territory Singh da ikiba sirolamada anoba beren asi shibigi sangka hena wamga loina haksangi immune ka hena sonthanduna beren asina naraba singdi hena khudong thiningai ohali masina maram oiraga leiba sida sanglakpa International Travelers Singh Ministry of Health and Family Welfare na issue tawba guidelines adugi matung ina ningthina monitor tawgadabani anoba beren asi launabagi sangsu yamna hena wang hari international travelers singi marakta hairiba beren asi thengnarabadi designated insako
genome sequencing laboratory da thagadabani hainasu pausna mayeksingna phongdorakli loshilak poina to pau khurana sakot thorangi thabak paikhat pada athingma pirabadi ain goiba mateng lauragani MLA Susindro Kurai Kendra sakot thorangi thabak paikhat pada athingba piribasing khudakta lepiyu makhatana athingba pirabadi ain goiba mateng lauduna sayak phongalagani haina Kendra sigi MLA El Susildro na section borol thamlakli waphamasing asi kongpal ningthobung laikai da leiba ibudau Puri Puraba Laibungda Sariba Water Reservoir gi mathakta nauna community hall sanaba orek uyum tambagi thoramda MLA na phongdokhibani MLA Susildro na makhata na haikibada rajniti di mikhal gi matamda khakta tabiyu sakot thorang paikhatna ba khona bada rajniti torakpa asina sakot lamjel da maning halhanana ba masang ama oheli masiguma thawong singa sina sakot maikei da sangsinana ba hona bada su sauna ninghana ba pukhalle haina su phongdokhi MLA na makhata raduna lam laitabana maram oiraga kendra sigi manungsana laidiba Laifamlen singi laibungda water reservoir amadi community hall sanaba khongthang asi lokholapani kendra sigi mafam sinba thungna thaknaba arubi ising phangananaba water reservoir sing asi sadaba yadabana lanai lam lairaga oirabasu water reservoir sing sagani kendra asigi manungsana laibung kaya laibana laikai club amadi lai committee singnasu water reservoir sing mathakta community hall sanaba paikhalakliba khongthang asida sagatpiyu Mikhalgi matamda MLA da board pidrabasu tungi hawalakliba mirol singi khalaga MLA na paikhalakliba sakot thorangi thabak singa sida mateng pangbiu hainasu appeal tokhi Lushilakpoina pawamna KSO Susampurna JNBH school tuinom thingsinkre Susampurgi tuinomda leiba JNBH school na mingsanbada aranba thawong sa thabagidama koki student organization KSO Susampur district na ngasi numijungbada school asi thingjinkre haina KSO gi information secretary Samuel Goitena phongdokre Samuel Goitena hai school asida mingsanbada aranba thawong sa thai haibisi thijinbada khanglakpani JNBH ST eligibility criteria gi wangbada mahiroi khara eligible ohelamba thenakhi niyam sumna ming sangadaba mahiroi singidama khalaga school asi thingjinmani school asina aranba thawong sa tharamba sigi matangda general officer Silong JNBH gi mari lenaba chairman oidiba DC Susampur zonal educational officer Susampur da KSO na sia thakre aranba tawbada sia na oja sing transfer tawna banatragana terminate tawna ba mahiroi loop asina demand tawki Mamang sahida su ming sanbada aranba thawong sa tharambagi school asi thingjinba laiki haina paus na makhata na pali aduga hausikui na di myam paus matang se lusinjarage amasum pathok sakhibada soigiba lankiba kya yaur simyam na ngakpigini amasum matamatam gi maru ebi paus sing leptana update pizara khaini su channel sigi meketi gi myam da thamjari and thank you